Nakal anina phajanduna thamnariba hostessing thadok NPP na appeal toukhre. Kuki amasung naga furuf ki oina nakal anina phajanduna thamnariba hostessing atuba matamda thadok NPP ki National President Conrad K. Sangmana Kuki NP Manipur ki President amasung UNC ki President da aiba cherol thaduna appeal toukhre. Kuki NP amasung UNC ki President da ikiba cherol aduda haribana mak masamak NPP President oina leibak asigi citizen oina amasung North East ki Christian ama oina maralay taba miyoy kaya phajanduna thamnariba asi thamoy sokna nungay taba fawi haukiba mi tarahumdoy amasung taramari dagi hauna naga micham taruk amasung kuki micham taramari phajanduna thamnakiba asina makoy gi imong manung amasung community singda awaba kaya mayoknari maram aduna phajanduna lainariba hostess sing adu atuba matamda condition amata yaudana thadokadabani hostess sing adu aso engam yaudana makoy gi mayumda halaktriba fawa imong manugi meeyoising pau faunaba yauna makoy gi chana thaknaba amasung medical care sing fanghangadabani Manipurda lairiba thodok wathok sing asi wari watai sanaraba khaktada warashin purakpa ngamgani mifamipun tawba amasung akiba pibagi thawong sing warashin purakpa ngamloi asigumba mifamipun gi thawong sing asina ching amasung tam animakta laiminariba community singgi marakta achoba gap ama leihangani NPP na laibak asigi citizen singgi dignity unity amasung santigidamakta chakchana lepli hairi